ꯃꯪꯒ꯭ꯔꯥꯒ ꯊꯥꯕꯒꯗꯣ ꯑꯗꯨꯒꯩꯗꯤ ꯖꯦꯡꯒꯪ ꯊꯥꯕꯒꯗꯣ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯎꯏꯃ ꯀꯛꯐꯤꯒ ꯕꯥꯏ ꯏꯃ ꯌꯥꯝ ꯁ꯭ꯋꯥꯏꯁꯤꯒ ꯉꯔꯥꯡ ꯄꯣꯔꯣꯝ ꯃꯥꯕꯗꯣ ꯇꯞ ꯇꯞ ꯆꯠꯇꯥꯔꯦ ꯅꯠꯇꯗꯤ ꯈꯨꯖꯤꯡꯅ ꯁꯨꯃꯥꯏꯅ ꯁꯤꯛ ꯁꯤꯛꯅ ꯃꯌꯥꯝ ꯁꯤꯛ ꯁꯤꯛꯅ ꯆꯠꯄꯤꯌꯨ ꯑꯅꯥꯟꯕ ꯃꯐꯝꯗ ꯁ꯭ꯋꯥꯏꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯅꯣꯡ ꯆꯨꯕꯁꯦ ꯂꯦꯞꯇ꯭ꯔꯤ ꯑꯗꯣ ꯑꯩꯒꯤ ꯐꯥꯏꯅꯦꯜꯂꯤ ꯄꯦꯁꯦ ꯆꯦꯟꯖ ꯇꯧꯔꯦ ꯆꯦꯟꯖ ꯇꯧꯔꯛꯄꯕꯨꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯃ ꯄꯤ ꯑꯦ ꯐꯖꯕꯗꯣ ꯊꯤꯕ ꯈꯪꯗꯦ ꯀꯥꯏ ꯆꯪꯈ꯭ꯔꯕ ꯈꯪꯗꯦ ꯀꯅꯥꯅ ꯄꯨꯈ꯭ꯔꯕ ꯈꯪꯗꯦ कैसा लगा मेरा मजाक ꯐꯖꯕꯅꯤꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯆꯠꯂꯤ ꯉꯔꯥꯡ ꯇꯨꯔꯦꯟꯗꯣ ꯀꯤꯟꯊꯔꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯖꯩꯉꯪꯒ ꯈꯔ ꯂꯩꯕꯗꯣ ꯂꯣꯏꯅ ꯀꯤꯟꯊꯈꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯌꯦꯡꯕ ꯆꯠꯂꯤ ꯅꯣꯡꯁꯨ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯆꯨꯔꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯁꯨ ꯂꯥꯛꯑꯣ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯀꯃꯥꯏꯅ ꯀꯩ ꯇꯧꯔꯤꯕ ꯁꯤꯒꯩꯁꯤꯒꯕꯨ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯦ ꯀꯃꯥꯏꯅ ꯇꯥꯔꯛꯏꯕꯅꯤ ꯁꯤ ꯁꯣꯝꯗꯩ ꯄꯥꯏꯕꯤꯈꯤꯕ ꯃꯥꯅꯦ ꯁ꯭ꯋꯥꯏꯗ ꯀ꯭ꯋꯥ ꯄꯥꯝꯕꯤꯐꯥꯎ ꯂꯩꯇꯦ ꯋꯥꯒꯁꯦ ꯇꯦꯛꯅ ꯇꯥꯔꯛꯏꯁꯦ ꯑꯃꯨꯛ ꯐꯖꯅ ꯀꯟꯅ ꯁꯤꯠꯈꯤ ꯃꯥꯅꯦ ꯁꯣꯝꯗꯩ ꯏꯁꯤꯡ ꯆꯠꯂꯦ ꯌꯥ ꯇꯨꯔꯦꯟꯁꯤꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯁꯤ ꯀꯥꯟꯗꯀꯣ ꯏꯃ ꯁꯤꯔꯦ ꯈꯤꯇꯪ ꯂꯧꯔꯤꯗꯒꯤ ꯆꯠꯇꯣꯏꯅꯤ ꯂꯣꯏꯔꯦ ꯑꯩ ꯈꯣꯡꯒꯁꯦ ꯀꯩꯅꯣꯅꯦ ꯄꯦꯠꯄꯗ ꯂꯣꯏꯔꯦ ꯈꯣꯡꯒꯁꯦ ꯂꯣꯏꯔꯦ ꯌꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯁꯦ ꯍꯟꯖꯟꯅꯅꯤ ꯆꯈꯤꯁꯦ ꯀꯥꯐꯩ ꯂꯩꯔꯝꯃꯣꯏꯗ ꯏꯃꯥ ꯁꯤꯔꯦ ꯌꯦꯡꯒꯦ ꯅꯪꯒꯤꯗꯣ ꯆꯦꯡꯍꯜꯂꯣ hello. Hello kamba. ꯌꯦꯡꯒꯦ ꯄꯣꯠꯁꯤꯡꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯆꯦꯡ ꯊꯣꯏꯗꯤꯡ ꯂꯩ ꯑꯗꯨꯒ ꯄꯩꯁꯥ ꯁꯤꯒꯩꯁꯤꯒ ꯒꯪꯒꯥ ꯏꯃꯥꯗ ꯀꯠꯄ ꯂꯥꯛꯏꯅꯤ ꯁ꯭ꯋꯥꯏꯁꯦ ꯃꯥꯏ ꯃꯥꯏ ꯃꯐꯝꯗ ꯆꯠꯈ꯭ꯔꯥꯏꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒꯩꯁꯦ ꯂꯣꯏ ꯀꯤꯟꯊꯅ ꯂꯣꯏꯔꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯩꯁꯦ ꯋꯥ ꯀꯌꯥ ꯌꯥꯝꯅ ꯍꯧꯔꯝꯃꯤ ꯎꯁꯨ ꯍꯧꯔꯝꯃꯤ ꯂꯣꯏꯅ ꯀꯤꯟꯊꯅ ꯂꯣꯏꯅ ꯆꯠꯈꯔꯦ ꯁꯤꯒꯩꯁꯤꯒꯁꯨ ꯉꯁꯤ ꯖꯩꯉꯪ ꯀꯩꯀꯔꯥ ꯂꯣꯏꯅ ꯁꯤ ꯀꯤꯟꯊꯔꯤ ꯁ꯭ꯋꯥꯏꯁꯦ ꯎꯔꯦꯗꯅ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯁꯤꯒ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯔꯣꯏ ꯀꯛꯐꯩ ꯂꯩꯌꯦꯅ ꯍꯥꯏ ꯆꯠꯂꯅꯤ ꯁꯣꯝꯗ ꯊꯣꯛꯑꯒꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡ ꯂꯩꯔꯤꯁꯦ ꯇꯨꯔꯦꯟ ꯏꯁꯤꯡꯁꯦ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯉꯔꯥꯡꯒꯤ ꯖꯨꯠꯇꯨꯒꯕꯨꯗꯤ ꯑꯗꯨꯝ ꯂꯩꯔꯦꯕ ꯍꯦꯟꯕꯨꯗꯤ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯃꯄꯥꯟꯁꯦ ꯀꯥꯔꯣꯟ ꯖꯩꯉꯪ ꯃꯅꯥ ꯈꯔ ꯂꯩꯔꯤ ꯁ꯭ꯋꯥꯏꯗ ꯑꯣꯈꯥꯛ ꯄꯥꯛꯅ ꯂꯩꯔꯝꯕꯗꯣ ꯂꯣꯏ ꯆꯠꯈꯔꯦ ꯁ꯭ꯋꯥꯏꯁꯦ ꯑꯣꯈꯥꯛ ꯄꯥꯛꯅ ꯅꯠꯇ ꯃꯥ ꯂꯩꯔꯝꯃꯤꯗꯣ ꯖꯩꯉꯪ ꯀꯌꯥ ꯄꯥꯡ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯀꯔꯤ ꯑꯥꯗꯐꯥꯎꯗꯤ ꯂꯩꯔꯝꯃꯦꯕ ꯁ꯭ꯋꯥꯏꯁꯦ ꯏꯁ ꯇꯨꯔꯦꯟ ꯏꯁꯤꯡ ꯗꯨꯛ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯃꯥꯏꯁꯨ ꯃꯥꯟꯅꯗ꯭ꯔꯕ ꯑꯗꯨ ꯃꯛꯇꯗ ꯁꯣꯝꯗꯒꯤ ꯊꯦꯛꯀꯣꯏ ꯃꯀꯣꯏ ꯂꯥꯛꯄꯅꯤ ꯀꯛꯐꯩꯔ ꯈꯪꯗꯦ ꯀꯛꯐꯩꯔꯣ ꯀꯔꯤꯅꯣ ꯀꯤꯖꯕꯅ ꯁꯤ ꯃꯌꯥꯝ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯃꯇꯝꯗ ꯎꯔꯝꯒꯅꯦꯕ ꯑꯩꯈꯣꯏ ꯁꯣꯝꯗꯩ ꯃꯪꯒ꯭ꯔꯥ ꯇꯥꯜꯂꯒ ꯁꯤ ꯕꯦꯔꯥ ꯁꯤꯒꯩ ꯁꯣꯝꯗꯩ ꯇꯧꯔ ꯂꯥꯛꯏꯃꯤ ꯍꯧꯖꯤꯛꯇꯤ ꯆꯠꯐꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯆꯠꯐꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯁꯤꯁꯦ ꯂꯣꯏꯅ ꯀꯤꯡꯈꯥꯏꯈꯔꯦ ꯉꯔꯥꯡꯒꯤ ꯅꯨꯡꯗꯥꯡꯁꯤꯒ ꯑꯗꯣ ꯖꯩꯉꯪ ꯄꯥꯝꯕꯤꯁꯨ ꯁꯤꯒꯩꯁꯤꯒ ꯈꯔ ꯍꯧꯕꯗꯣ ꯃꯌꯥꯝ ꯑꯃ ꯈꯛꯖꯥꯝꯅ ꯍꯧꯔꯝꯃꯤꯃꯦꯕ ꯑꯗꯣ ꯁ꯭ꯋꯥꯏꯒꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯖꯩꯉꯪ ꯄꯥꯝꯕꯤ 1 2 3 4 ꯈꯛꯇ ꯉꯥꯏꯔꯦ 5ꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯩ ꯇꯧꯅꯤ ꯍꯜꯂꯅꯤ ꯑꯉꯝꯕ ꯒꯪꯒꯥ ꯏꯃꯥꯅ ꯂꯧꯈ꯭ꯔꯃꯤꯅ ꯑꯃꯀꯣ ꯁꯤꯒꯩꯁꯤꯒ ꯂꯝꯁꯤꯒ ꯈꯤꯇꯪ ꯃꯤꯅ ꯈꯨꯕꯥꯛꯃꯨꯛꯇꯪ ꯍꯦꯟꯖꯟꯕ ꯑꯣꯏꯔꯝꯃꯗꯤ ꯁꯤꯒꯩꯁꯤꯒ ꯈꯠꯅꯅ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯈꯪꯄꯣꯟꯇꯦ ꯑꯗꯣ ꯑꯉꯝꯕꯅ ꯇꯧꯔꯕꯅꯤꯅ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯅꯥꯗꯅ ꯋꯥꯀꯠꯇꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯑꯗꯣ ꯑꯩ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯂꯣꯏꯅ ꯀꯤꯟꯊꯈꯔꯦ ꯍꯥꯏꯕꯗꯨꯒ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯑꯃꯐꯥꯎ ꯕꯦꯔꯥ ꯋꯥꯡꯕꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯁꯤꯅꯦꯕ ꯈꯜꯂꯤꯁꯦ ꯈꯤꯇꯪꯕꯨꯗꯤ ꯂꯩ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯏꯁꯤꯡꯁꯤꯅ ꯆꯥꯎꯔꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯐꯖꯅ ꯆꯥꯎꯅꯔꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯗꯣ ꯂꯥꯏ ꯈꯨꯔꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯤꯡꯁꯦ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯔꯛꯇꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯂꯥꯏ ꯈꯨꯔꯝꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯅꯤꯡꯁꯤꯁꯨ ꯏꯁꯤꯡ ꯍꯦꯟꯒꯠꯂꯛꯏꯗꯣ ꯃꯅꯤꯡꯁꯦ ꯏꯁꯤꯡꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯣꯝ ꯁꯥꯏꯗꯇꯗꯤ ꯆꯠꯂꯔꯣꯏ ꯁ꯭ꯀꯨꯜ ꯃꯅꯤꯡꯁꯦ ꯏꯁꯤꯡ ꯉꯥꯛꯇꯅꯦꯕ ꯁꯦ ꯑꯗꯣ ꯆꯠꯂꯒꯦ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯀꯅꯥꯗꯅꯣ ꯈꯥꯝꯗꯣꯏꯕ ꯂꯥꯏ ꯅꯤꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯈ꯭ꯔꯤꯁꯦ ꯆꯥꯎꯕꯅ ꯂꯣꯏꯔꯦ ꯉꯔꯥꯡꯗ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯗ꯭ꯔꯃꯤ ꯈꯤꯇꯪꯒ ꯆꯥꯎꯔꯗꯤ ꯑꯗꯨꯝ ꯆꯠꯂꯅꯤꯒꯤ ꯉꯥ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯂꯝꯕꯤꯁꯦ ꯀꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯂꯩꯕꯥꯛꯄꯨꯗꯤ ꯊꯣꯜꯂꯦ ꯑꯗꯣ ꯑꯃꯨꯛꯀ ꯏꯁꯤꯡ ꯆꯥꯎꯔꯛꯇ꯭ꯔꯦ ꯃꯥꯡꯗ ꯂꯩꯕꯥꯛ ꯊꯣꯟꯅꯕ ꯌꯥꯏꯅ ꯑꯗꯣ ꯒꯥꯔꯤ ꯑꯆꯧꯕ ꯀ꯭ꯔꯦꯡꯁꯦ ꯂꯥꯛꯏ ꯑꯗꯣ ꯄꯦꯠꯄꯁꯤꯒ ꯁꯤꯒ ꯑꯃꯨꯛ ꯂꯩꯕꯥꯛ ꯊꯣꯟꯖꯜꯂꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯄꯦꯠꯂꯅꯤ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯊꯣꯟꯗꯣꯏꯕ ꯊꯣꯜꯂꯣꯏꯗꯣꯏꯕ ꯁꯤꯐꯥꯎꯗꯤ ꯑꯗꯨꯝ ꯏꯠ ꯁꯣꯜꯂꯤꯡ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤ ꯈꯤꯇꯪꯒ ꯌꯧꯔꯝꯃꯗꯤ ꯐꯕ ꯈꯤꯇꯪꯒꯤꯗꯃꯛꯇ ꯌꯧꯗ꯭ꯔꯦ ꯃꯥ ꯉꯔꯥꯡ ꯄꯣꯔꯣꯝ ꯄꯥꯕꯗꯣ ꯁ꯭ꯋꯥꯏꯁꯤꯒ ꯇꯞ ꯆꯠꯄ ꯇꯥꯏ